Online Manipuri nungthilgi pau miyeng tabiriba pumnamakpu thoilai shrumna khurumjari ahanbada maroiba pau sidi hai khuma news tagi lokhojarake kuki na fajinduna thamliba miyoi ani rescue taunabagi thabak kana chathari Kaithel Manbida SSC recruitment yawba chakhiba miyoi ahum kuki singna fajinduna thamluraba matung miyoi ama thadoraklaga Thobal Laisangthem awang leikaidagi thoithoi sing amadi Thobal khengman awang mataba maning leikaidagi thokchom thoithoiba sing hauzik hawba kuki khulai paiba singna fajinduna thamliba asi rescue taunaba Manipur police amadi security force singna angamba effort thadaduna thibahumbagi thabak chathabaga loinana senior police officer singnasu situation asigi matang kupna monitoring tawri haina Manipur police control room na thadorokpa cherol amana khangalagli Makha tarakpa update Kuki militant singna fajinduna leiriba naha anigi matangda anova JC ama semduna CSO sing amadi miyamna su mateng pangbinaba haijarakli Kaithel Manbida laiba army gi camp ta ngarang pangthokiba SSC general duty gi recruitment rally yawba chatkiba na ahum kuki singna fajin kraba matung mahak ki apuna chatmina kiba Thobal Laisangthemdagi oinam thoithoi amadi khekman wangma taba thokchom thoithoi bagi mari makhong khangba ngamdana leiriba sigi matangda ngasi ayuk pung 3:30 taba matamda Thobal Laisangthem awang leikai Angau Khongbal Community Hall da mifam ama pangthokre mifam aduna naha ani fajin khiba thamkhiba thodo adugi matangda anoba JAC ama semkhibaga loinana JAC gi convener oina Lorembam Subol co-convener oina Ningombam Rajobu khankhibaga loinana member tarasu khankhre loinana JAC na thodo adugi matangda Manipur gi governor amadi chief minister da memorandum ama pisinba yauna waref kaya lokre Mifam aduga mari lenana JAC gi convener N Subol na phongdokhibada kuki gi makhuta lairiba naha ani asibu Fangnaba hotnabada civil society organization sing amadi miyamna su mateng pangbiu phangle hariba naha adusu aikhui khutta sinaraktaba maramna mama mapa amadi miyamda chamamnaba amadi lehele hairaduna lengana su athubada lengana JAC amadi imung manungda sinabiu hairi amaromda Kaithel Manbida pangthokpa SSC na lauba JD recruitment yarunabagi damak tha sigi kunga tareta Thobal dagi chakhiba maitai mancha ahum kuki singna fajin khibagi mayokta ngasi ayuk Laisangthem awang leikai community hall da miyamgi mifam ama pangthoktuna waref kaya lokre ngasi gi mifam aduda wa ngangladuna angang sing adugi mama mapa singna phongdorakpagi matung inna aikhoigi icha sing adu Bharat Sarkar gi sifai khanabagi lamjel yawba chatkhibani Makhoibu tekta kaidana thadokpiu amadi Manipur lengangnasu angang sing asibu tekta kaidana mama mapa singda sinabiu haiki Tongan-tonganba social media singda ngarang rescue tawre hariba Johnson su mayunggi miyoi singda tekta kaidana sinakre haina hapnarakpa adu laibak thibani mahak JAC amadi imung manunggi miyoi singda khusin narakpa leitri haina suphongdoki hauzik kuki khulai paiba singna fajinduna makhoigi custody da thamli haina thajanariba Thobal Laisangthemdagi oinam thoithoi amadi khekman wangma taba thokchom thoithoi bagi apokpa apokpi singna macha singbu tekta kaidana khusin nabiu haina thamoi sokna tengthawaga loinana Manipur lenga ki pukning su chingsilakhi Mifam pangthokre fajin khiba ani imung manungda sinabiu haina dabi tawkre Kuki militant singna Thobal district ki Laisangthem awang leikai degi oinam thoithoi kunga taruk apokpa yaima amasung khekman maning leikai degi thokchom thoithoiba kunga taret apokpa ibotombi ani NIA gi case amaga mari lenana hojik jail da lariba kuki lalolup amagi luchingba tima Haokip kasina si hairakle Masigi mathakta Imphal gi jail da fajinduna lariba kuki inmate sing Churchanpur da loina transfer tawgadabani haina dabi tawrakre Amaromda kuki militant singna thoithoi amasung thoithoiba ani fajinduna thamkiba sigi matangda ngasi Laisangthemda miyamgi oiba mifam pangthokre ngasi gi mifam aduda victim oiriba singi mama mapa singna phongdokhibada makhoi macha sing adu Bharat Sarkar gi sifai khanbagi lamjel yawba chatkhibani makhoi bu tekta kaidana Thadok pirau Manipur lengangnasu angang sing adu tekta kaidana mama mapa singna sinabiu haina phongdokhi mifam aduga mari lenana JAC gi convener N Subol na phongdokhibada kuki gi makhuta lairiba angang ani asibu Fangnaba honabada CSO amasung miyamna mateng pangbiu fangle hariba angang asisu makhoigi khutta sinadaba maramna mama mapa amasung miyamda chamamnaba ama lairiba si lehenbiganu athubada angang sing adu JAC amasung imung manungda sinabiu haiki ngasigi mifam aduna tongan-tonganba warep sing lauki warep sing adudi Manipur gi governor amasung CM da angang sing adu Fangnaba memorandum pisinduna taksinba JAC na changsilliba khongjang asida lamdam asigi CSO singa puna chaminaba amasung angang sing asibu soida ngamdana Thadoraktri fauba khongjang asi puna lepminaba haibasini India government na India amasung Myanmar lona bangam khai paringda sambal khagani haina thorang tawriba asi Nagagi lamdagi sambal khabasu yaroi free movement regime lothokpasu yaroi haina working committee of the Naga National Political Group na akanba wafam phongdorakli
India amasung Myanmar anigi marakta kilometer 1493 gi ngamkhai lonariba asigi manungda Nagaland state ta kilometer 215 Myanmar ga lonari masida India government na makhoi gi kusi rasi da ngamkhai da sambal hekta khagani haina warep lawba yaroi mamang da government of India amadi working committee of Naga national political group singi marakta inakhiba yana cherol da Indian passport act amend tauba Naga gi identity mayek sengna Yohangadabani haiba wafam status paper da yauki free movement regime gi makhada yelomi Naga singi oina India amasung Myanmar international border dagi nakal animakta thingba yaudana kilometer 15 fawba changba yaba wafam asi yanakiba wafam da mayek sena pallibani khudam oina Nagaland gi Mon district ki Longwa khulgi chief ant hariba sigi yum tangkhai ama India da leiraga tangkhai amana Myanmar da leiri mahaki yum mayai fauduna India amasung Myanmar gi international border khaidogli hariba village chief asina Myanmar amasung India ani makta leiriba Longwa khul asigi khulakpa oina leiri thodok asi Naga miyamda itihasik oiraba injustice tawbagi mayek larba khudam amani Naga yelomi singna ningsingba thoktaba matamdagi khundaduna leiraklaba makhoigi mapa mapu singi lam imung manung mari mata singbu India amasung Myanmar leibak anina Naga miyamda khanghalamba tawdana amadi ayaba loramba tawdana makhoi mase lam yenthoknaduna khusemgi ngamkhai ama khaidokpa asi Naga singna yaba tawde Longwa khulgi khulakpagi yum India gi ngamkhai manungda leiraga mahaki imung manung pugadawriba Lobuk amadi mana masing thariba pamna Myanmar romda leiri karigumba khul asida sambal khaduna changthok changchin yaroi haiba taragadi yelhomi Naga singbu masagi maramda chathok chasin tawba yaroi macha masu puthokliba masagi lauda chattuna thabak suba yaroi mapa mapuna thambirama lam lawba yaroi haibaga chap manai karigumba India government na namduna Naga gi lamda border fencing tawba tarabadi madu UN declaration on the right of indigenous people gi matangda UN General Assembly na 2007 gi September 18 da ayaba pikhiba warep adu India na thugaiba oina thokani India ga lona bangomkhai paring gi atopa sarukta irang thokle haiduna Nagaland gi yelhomi Naga singda cherak pibagi thawong chathaba chumde Nagaland da free movement regime chatna hanba haiba asi Naga miyam gi fundamental right money maram asina working committee on Naga national political group na India government ga yanakiba wafam adu nakal namatagi haidokpada yaba ngamloi hairi